Kanagumba loop natraga mi kharanak waisel maril ase sengbat saganaba honabada sendan lamina mang tharaga thabak amata tawidana Environment Protection Union Manipur EPUM ge maikadike apel trokli kaisamthong ilamum lekai da leiba NIPCO ge office ta pangthokiba pawg mifamda Environment Protection Union Manipur ge convener mayengbam dananjoina wafam ase thamlakibani maang na makha tar nai iramdam ge hauzik oriba film asi hanadage hauzik ne hena film soktile maru aina mahausa ge khal kairakpa asina maram oiraga nongju sa aying asagi ahongba kaya malai natural disaster kaya ma thokali mahausa dagi leijarakpa tukhong iram nala kaya ama phomjin khibana amasung in course toksilakpa tukhong piksilakpa mangkiba kaya uri maru aina Imphal mayolda nong khajik tabaga ising tungba thengnei masina leina tina kaya pokhanduna ana ayek nanghali nakal maronda yamna maru oiba waisel maril asigi phibamsu fagalapa ude waisel maril fauden cheliba assembly kendra taret asigi praja sinkham thengna awama mayuknei loinana loktak feeding tawriba waisel maril gi phibam ase epunna 2024 ge July dagi sengtokpagi thabak pai khatuna lai turel ge horofam oiba jaga singasi mari leinama department na kilometer manga protected area oina thamlaga kalhoba mathau tai tukhong luna na thamse tung koina chatpa yaba policy program ama silakpada lenga kamadi miyamga puna wakal tamina changmin nisi mahausa gi khal chingpa turel umang wamang kannaba hotnabada miyamnasu mating pangbiu haike mayol lamdam gi mafam kaya amadi sahi supa ising mokhatuna leibana so lauduna leibana ana ayek mayam amasu yawa koi thengnare khudam oina koi gi longjam leira thoda babo lekai pareng kai sampal lema jom lekai irum pukri mapal atei masina maram oiraga koi masida kundari ba miyo sing leina tina mayam pokko so koi thengnare asumna Imphal mayol gi mafam khatan tana assembly segment taret ko khawduna cheliba waisel marin asisu phibam sisu koi phagalapa ude kumpuduna leire asigumba phibam masida aikoina waisel maril phawgna cheliba assembly kendra taret asigi praja singi miyam amasung loktak feeding toriba waisel marin asigi phibam ase koigi Environment Protection Union EPUM 2024 gi July dagi akoi thabak se paikhat chaduna lakoni